Tentang na mayam da thamjage leyangmai naga council manipur dagi warol kharamuk nongna thoklakli. Tentang na mayam da thamjage Mr. RK Remping na leyangmai custom bu violate tawraduna community land bu individual ownership oina unlawfully claiming tawba ukiga loinana hawkiba English singani kungani thoigi megi tang kungama thoida Mr. RK Remping na community land bu Mr. Land Khomang Songloida Kokitapu village ta lamyun tholamagi matang yauna palli loinana English singani kungama gi January gi tang taraga su leyangmai people's convention tamai da pangthu ringi matamda RK Remping amasuma ki accomplish ka loinana sarona yum taraga mangarom Maramai village ta leiba public properties amasum search singyaun ama ta thonkhre ma ki mathakta sanction kya thamjiladuna liyangmai territories ta Mr. RK Remping gi ma ki residence natragana owning properties sing sagat pada athing thamba loinana liyangmai community gi activities sing da saruk yaba natragana leadership role yaba sing da athing thamba karigum hairiba sing sigi athing bagi mayokta Mr. RK Remping sa thabata aragadi liyangmai customary law gi matu ina mangonda sairak pipa haiba wafam kya yawba secretary LNCM recording secretary liyangmai people convention gi mathiwan bau new mine khuyek piduna thadurakli amaramdana government of Manipur office of the district magistrate Kangpokpi gi order mathorakli tentang ma'am na thamjage Manipur gi Kangpokpi district gi manungsanba Kangsup Geljung subdivision gi manungsanba konsa khulamasum lairon Baipai village ki jaga sing khudak gi public curfew impose tawre satnare haina phongdorakli ngasinu da wairam phong ki ba tongan ba Manipuri si phong sing amasum thoki ba thawdo athok sing dagi maroi bi ipau sing miyam na thamjagi hanbada paujal paunikol pausi digi lakhusaraga anirak suba imoinu fish festival pangtokre Manipur na sareng masa puthok India gi state sing gi manung da ahan bi state oire dingo Manipur na sareng masa puthok India gi state singi manung da ahan bi state oire haina fisheries minister haikam dingona phongdokre wapam singa si fisheries department sinduna palace compound da leiba hapta kangje bungna pangthokiba ani suba imoinu fish festival ga mari leinana minister na wapam si phongdokibani Manipur gi tungan ba mafam kya digi lakpa ngami singna punna stall samaga kun hangduna pangthokiba fish festival aduga mari leinana fisheries minister haikam dingona makhatan hai Imoinu numina lakpada iramda masida ingtapa hanjilaktuna tangdu laitana laibu oirasanu haina ke proposal supiki Manipur da miyamna nga si yamna pamna sanai nga puthokpadagi sabagi saruna sangyam heli se minister gi miyang makhada mamang da lairamba fisheries department gi nga gi puthoktugi haujikna hene hengalakpa si yamna nuai consumption amade production gi marakta metric ton lising kunthramaki sang da gap lei iramdam asida nga gi pothok hengar hanana ba asobo technology kya ma sijinaduna semgana bohnari hanadi sareng masa sing mapani gi purakna ba hona ba challenges kya ma thingnei nga ataiga thamina basu yadi adubu sareng masa sing mapani gi lawramba da haujikti iramdam asida pothok pangamle masi iramdam asiga asobo exception amani makhata na miyam gi nga gi demand sing watana phongana na bo hona gani haibu wafamsu minister dingona phongdoki amaromdana ingsikpa hanjitlaknabagi matangda tongan belusingba kyaga governor Ajay Kumar Bala ga unakhre lamdam asida tangdu laitaba hanjilhanduna ingsikpa puraknaba madi lana sina maram oiraga lanjenaduna relief camp da lairiba singi damak paikatkadaba khongthang kyagi matangda governor Ajay Kumar Bala na tongan belusingba kyaga unakhre Imphal gi Rajbhavan unakhiba duda ahanbada governor Ajay Kumar Bala na IS anune ananamadi Arvind Hanglem ga unakhi Madura Lanjanadun relief camp the lady Bissing Putok Patuan to one Potok Singasi, Sendong Lane marketing down of Pamation Tidona Bakanki, Amaramda, CRPF Northeast Zone Special DZ, Razak, Sirvastavana Lusing Batimamana, Governor AK Balaga Unaduna, CRPF na Awang Reason Satariba, a deployment gi thabak thoram singamadi operational activities singi matangda kumna khanaki all Manipur bar association gi mute singi timamanasu governor Ajay Kumar Balagu naduna hausu lamda masida oidiba phipa masina maram oiraga tholakliba khudong sadaba kya gi matangda khanaki maduda governor nasu pangbe aba mateng khudimak pangani hana thajaba pikhi amaromdana imoinu ira thauni thoram pangthokre ngasi ahan ba ayuktagi hauduna uttara sanglen amadi kanglai inat Sintha apun balup ani na kusamnadun imoinu thauni thoram pangthokre
ꯂꯥꯟꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯃ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯌꯥꯒꯤ ꯂꯤꯈꯨꯟ ꯋꯥꯔꯤꯁꯨ ꯊꯧꯒꯜ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧꯅ ꯇꯥꯕꯤꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯦꯅꯥ ꯂꯣꯏꯁꯪꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯀꯧꯕ꯭ꯔꯨꯒꯤ ꯏꯃꯣꯏꯅꯨ ꯊꯦꯜꯒꯤ ꯏꯔꯨ ꯏꯁꯦꯡꯁꯨ ꯎꯇ꯭ꯔꯥ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯂꯥꯏ ꯄꯨꯟꯁꯤꯟꯐꯝ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯌꯥꯝꯅ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯥꯟꯅ ꯊꯝꯍꯧꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯤꯖꯕꯅꯤ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡꯒꯤ ꯊꯧꯔꯝ ꯄꯥꯡꯅꯅꯕ ꯂꯣꯏꯅꯅ ꯌꯥꯆꯪꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯍꯣꯖꯪ ꯐꯥꯎꯕ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯏꯃꯥ ꯏꯃꯣꯏꯅꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ UPFꯅ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯂꯛꯂꯤ꯫ ꯆꯩꯇꯔꯦ ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯟꯇꯥꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ UPF ꯃꯅꯤꯄꯨꯔꯅ 132 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟ ꯍꯥꯏꯅ ꯊꯥ ꯑꯃ ꯁꯨꯞꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐ꯭ꯔꯟꯠ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯌꯦꯛꯄꯝ ꯂꯣꯌꯥꯂꯥꯛꯄ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯃꯥꯡ ꯆꯍꯤ ꯗꯤꯁꯦꯝꯕꯔ 22 ꯀꯥꯁꯥꯔꯒꯤ ꯑꯋꯥꯄꯜꯂꯤꯗꯒꯤ ꯍꯧꯗꯣꯛꯈꯤ꯫ ꯆꯍꯤꯗꯨꯃꯛꯀꯤ 23 ꯀꯥꯁꯥꯔꯒꯤ ꯆꯟꯗ꯭ꯔꯄꯨꯔ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯏꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯃꯁꯨꯡ ꯅꯔꯁꯤꯡꯍꯒꯤ ꯃꯤꯇꯝ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯥꯁꯥꯔꯒꯤ ꯂꯦꯡꯂꯣꯟꯗꯕꯤ ꯄꯥꯠ ꯂꯩꯁꯨꯀꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 25ꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯁꯤꯡ ꯈꯨꯟꯗ ꯈꯤꯜꯂꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯗꯤ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯂꯨꯔꯕ ꯃꯇꯨꯡ 132 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯗꯦ ꯖꯅꯋꯥꯔꯤ 9, 2025ꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛ ꯍꯥꯎꯒ꯭ꯔꯥꯎꯟꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯤ ꯁꯦꯜ-ꯊꯨꯝꯒꯤ, ꯋꯥꯈꯜꯒꯤ ꯑꯃꯁꯨꯡ ꯒꯥꯔꯤ, ꯁꯥꯎꯟ, ꯁ꯭ꯇꯦꯖ, ꯂꯝꯄꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ UPF ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅꯁꯨ ꯁꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ CEO EEW ꯀꯥꯃꯦꯁ꯭ꯋꯔ ꯁꯤꯡꯍ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯅꯕ ꯈꯪꯍꯜꯂꯤ꯫ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞ ꯉꯔꯥꯡꯒꯤ ꯃꯈꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯣ ꯃꯁꯥꯟꯅ ꯑꯁꯤ ꯃꯨꯁꯂꯤꯝ ꯀꯟꯀꯔꯁꯤꯡꯅ 19 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯔ ꯑꯦꯟꯊꯣꯅꯤ ꯁꯥꯂꯤꯒꯤ ꯇ꯭ꯔꯥꯚꯦꯜꯁ ꯇꯨ ꯄꯔꯁꯤꯌꯥ 1613ꯅ ꯐꯣꯡꯗꯣꯛꯂꯤ ꯑꯃꯁꯨꯡ ꯐꯥꯔꯁ ꯌꯨꯔꯣꯄꯤꯌꯟꯁ ꯄꯣꯂꯣ ꯀ꯭ꯂꯕ ꯍꯥꯏꯅ 1859ꯗ ꯁꯤꯜꯆꯔꯗ ꯁꯦꯝꯗꯨꯅ ꯌꯨꯔꯣꯄꯤꯌꯟꯁ ꯂꯩꯄꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯗ ꯆꯥ ꯃꯅꯥ ꯊꯥꯕ ꯇꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨꯅ ꯁꯥꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯗꯨꯅ ꯇꯤꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯀꯪꯂꯩꯄꯥꯛꯅ ꯉꯁꯤ ꯀꯜꯂꯤꯕ ꯐꯤꯗꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯗꯨꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯃꯃꯤꯡ ꯂꯩꯕ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯑꯃꯠꯇꯅ ꯅꯝꯊꯕ ꯉꯝꯗꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ KCB ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯊꯥꯖꯩ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯒꯦꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯑꯥꯏꯀꯣꯅꯤꯛ ꯍꯣꯀꯤ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯋꯤꯖꯥꯔꯗ ꯑꯣꯐ ꯍꯣꯀꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯦꯖꯔ ꯙ꯭ꯌꯥꯟꯆꯥꯟꯗꯅ ꯍꯣꯀꯤ ꯃꯁꯥꯟꯅꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯤꯗ 20 ꯁꯨꯕ ꯁꯦꯟꯆꯨꯔꯤꯒꯤ ꯑꯣꯂꯦꯝꯄꯤꯛꯇ ꯍꯥꯏꯕꯗꯤ 1928ꯗꯒꯤ 1956ꯀꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯂꯦꯝꯄꯤꯛꯁꯤꯡꯗ ꯍꯣꯀꯤ ꯃꯁꯥꯟꯅꯗ ꯒꯣꯜꯗ ꯃꯦꯗꯜ 9, ꯁꯤꯜꯚꯔ ꯃꯦꯗꯜ 1 ꯑꯃꯁꯨꯡ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 3 ꯂꯧꯈꯤꯕ ꯑꯃꯁꯨꯡ ꯃꯦꯖꯔ ꯙ꯭ꯌꯥꯟꯆꯥꯟꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯤꯕ ꯑꯣꯒꯁꯠ 18 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄꯅ ꯍꯣꯀꯤ ꯃꯁꯥꯟꯅ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯅ ꯁ꯭ꯄꯣꯔꯠꯁꯄꯨ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯄꯥꯏꯈꯠꯂꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯄꯣꯔꯠꯁ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯊꯪ ꯑꯃꯔꯣꯝꯗꯅ ꯔꯤꯡ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ADBIꯒꯤ ꯃꯈꯥꯗ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯅ ꯀꯤꯌꯥꯝꯒꯩ ꯄꯜꯍꯟꯕꯤꯗꯒꯤ ꯍꯧꯔꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯤꯌꯥꯝꯒꯩ ꯁꯦꯒꯥ ꯂꯝꯕꯤꯗꯒꯤ ꯈꯥꯒꯤ ꯕꯖꯥꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯔꯤꯕ ꯁꯟꯗꯝ ꯃꯅꯣꯍꯔ ꯃꯤꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯤꯌꯥꯝꯒꯩ ꯁꯦꯒꯥ ꯂꯝꯕꯤꯗꯒꯤ ꯈꯥꯒꯤ ꯕꯖꯥꯔ ꯐꯥꯎꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯁꯦꯇꯜꯃꯦꯟꯠ ꯑꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯏꯌꯔꯃꯥꯔꯛ ꯇꯧꯗꯨꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯔꯝꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯒꯥ ꯂꯝꯕꯤꯗꯒꯤ ꯍꯧꯔꯒ ꯈꯥꯒꯤ ꯕꯖꯥꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯇꯥ ꯄꯥꯏꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯤꯡꯗꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯂꯩꯇꯦ꯫
Lengana paikhalakliba thabak nongju pantha yaudringai mamang athuba mapung phana losinbiyo haina phongdorakhi. Amaromda kiamgai mayai lekaidigi moirangjam gonindro maitei kauba khunja man haibada lengana praja singi phanaba paikhalakliba ring road semlakpa si praja ama oina yamna nungaijai. Sembat pahoramlaba thabak sing makha sataduna nakhai singna losinbiyo haina phongdokhenasu pau sida makhatana phongdorakli.